ꯃꯁꯥꯁꯦ ꯉꯥꯛꯇꯪ ꯁꯥꯒꯠꯅꯕ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂ ꯉꯥꯛꯇꯪ ꯊꯝꯒꯦ. ꯀꯨꯀꯔꯗ ꯀꯥꯝꯕ ꯂꯣꯏꯔꯦ. 30-35ꯃꯨꯛ ꯀꯥꯝꯊꯣꯛꯑꯦ. ꯃꯁꯛꯇꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯦ. ꯁꯤꯗꯒꯤꯗꯤ ꯆꯥꯕ ꯍꯧ ꯌꯥꯔꯅꯤ. ꯃꯁꯛꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯡꯉꯩ ꯐꯖꯔꯦ. ꯇꯝꯐꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯤꯖꯔꯤ. ꯃꯗꯨꯗꯤ ꯁꯣꯝꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯐꯤꯁꯤꯡ ꯑꯅꯧꯕ ꯑꯣꯟꯊꯣꯛꯄ, ꯃꯆꯨ ꯁꯪꯕ, ꯅꯨꯡ ꯊꯤꯟꯕ ꯂꯣꯏ ꯌꯥꯔꯒꯅꯤ. ꯑꯍꯥꯟꯕꯒꯤꯁꯤꯅ ꯔꯥꯅꯤ ꯐꯤ ꯃꯆꯨ ꯑꯣꯟꯕꯒꯤꯅꯦ. ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯣꯜꯂꯦ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯋꯥꯡꯈꯩ ꯐꯤ ꯁꯨꯕꯒꯤꯅꯦ. ꯐꯖꯅ ꯑꯣꯟꯕꯅꯦ. ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯐꯖꯕꯅꯦ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯁꯨ ꯃꯆꯨ ꯑꯣꯟꯕꯒꯤꯅꯦ. ꯑꯗꯨꯒ ꯃꯔꯤꯁꯨꯕꯁꯤꯅ ꯐꯤ ꯅꯨꯡ ꯊꯤꯟꯕꯅꯤ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯥꯅꯤ ꯐꯤ, ꯋꯥꯡꯈꯩ, ꯐꯩꯖꯣꯝ, ꯁ꯭ꯋꯥꯟ, ꯊꯝꯕꯥꯜ ꯂꯩꯈꯣꯛ, ꯐꯤꯒꯦ, ꯃꯨꯒꯥ ꯁꯨꯠꯁꯨ ꯂꯣꯏꯅ ꯁꯨꯕ ꯌꯥꯒꯅꯤ. ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯚ꯭ꯌꯨꯁꯤꯡꯅ ꯃꯁꯤꯗ ꯊꯣꯛꯍꯟꯖꯔꯤꯕ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯁꯤꯗ ꯊꯣꯛꯍꯟꯖꯔꯤꯕ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥ ꯑꯃꯗꯤ ꯋꯥꯆꯞ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ. ꯃꯤꯈꯨꯕ ꯃꯨꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯏꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯕꯤꯞ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ. ꯃꯍꯤ ꯅꯞ ꯅꯞ ꯂꯥꯎꯊꯣꯛꯑ ꯊꯣꯡꯕꯤꯅꯤ. ꯑꯗꯨꯒ ꯄꯥꯟ ꯏꯔꯣꯝꯕ ꯅꯞ ꯅꯞ ꯂꯥꯎꯕ ꯉꯥꯡꯇꯛ ꯇꯧꯕ ꯑꯃꯒ, ꯆꯝꯐꯨꯠꯅꯦ, ꯏꯀꯥꯏꯊꯕꯤꯅꯦ. ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯆꯝꯐꯨꯠ. ꯄꯥꯟ ꯏꯔꯣꯝꯕꯒꯤ ꯃꯁꯛꯁꯦ ꯉꯥꯡꯇꯛꯀ ꯇꯧꯔꯒ. ꯆꯝꯐꯨꯠ ꯆꯥꯔꯒꯅ ꯍꯧꯕ ꯌꯥꯔꯦ. ꯃꯣꯏ ꯆꯠꯂꯦ ꯃꯍꯥꯎꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗ.
ꯃꯍꯤꯗꯤ ꯌꯥꯔꯦ 머선도 엉링엉링 저희 ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕꯅꯤ ꯃꯊꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ